Higher secondary school gi regular taraba lecturer singi pifam thokpa salary athuba matamda pithok piu ayerapan leitana mai tamba fanghan biu haina mahiru singna khongjang changsinkrei khongjang asigi manung channa Imphal gi Johnston Higher Secondary School gi mahiru singna school campus tagi mapanda thoraktuna BT road ta pareng leptuna oza singi phangfam thokpa tolop mapung fana phanghalu haiba yauna tongan tongan ba kholau kaya lauke Khongjang aduda sarug yakiba mahiroi amana Impact News sa phongdorakpada handak tanauna regular takraba lecturer chatruka ahumna pen down strike chatharakiba sinamaram oiraga mahiroi singna mahitambada chauna khudongchada boihalle maram asina oza singna taliba demand sing pithok piduna mahiroi singbo maning makha tamba mahitamba phanghanbiyo haina lengakta takshilakli pen down strike tawjabasida mahiroi khogiju saruk jajabane masida ꯑꯩꯈꯣꯏꯅ ꯑꯣꯖꯥꯁꯤꯡꯒꯤ ꯇꯣꯂꯣꯞ ꯐꯪꯗꯕꯗꯒꯤ ꯑꯣꯖꯥꯁꯤꯡꯁꯨ ꯉꯥꯎꯆꯠꯅꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯁꯤꯡꯁꯦ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯇꯧꯔꯛꯇꯕꯗꯒꯤ ꯑꯩꯈꯣꯏ ꯉꯥꯎꯆꯠꯅꯔꯦ ꯑꯗꯨꯅ ꯁꯔꯀꯥꯔꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯑꯣꯖꯥꯁꯤꯡꯒꯤ ꯑꯋꯥꯕꯁꯤ ꯌꯦꯡꯕꯤꯗꯨꯅ ꯃꯁꯤꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯇꯣꯂꯣꯞ ꯄꯤꯊꯣꯛꯅꯕ ꯇꯧꯕꯤꯌꯨ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄ ꯈꯔ ꯑꯃꯅ ꯇꯥꯛꯑꯦ ꯈꯔ ꯑꯃꯅ ꯇꯥꯛꯇ꯭ꯔꯦ ꯐꯪꯕꯁꯨ ꯌꯥꯎꯔꯦ ꯐꯪꯗꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯅ ꯑꯦꯛꯖꯥꯝꯗꯤ ꯇꯧꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯀꯥꯎꯟꯁꯤꯜꯅꯁꯨ ꯑꯩꯈꯣꯏꯒꯤ 11 ꯑꯦꯛꯖꯥꯝꯁꯦ ꯂꯧꯅꯤ ꯍꯥꯏꯖꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯁꯔꯀꯥꯔꯅ ꯃꯤꯠꯌꯦꯡ ꯈꯔ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯔꯤ ꯁꯦꯛꯁꯟꯒꯤ ꯃꯇꯨꯡ ꯏꯜꯂꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯄꯦꯔꯠ 3 ꯆꯣꯟꯊꯔꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯇꯩꯒꯤꯁꯨ ꯃꯌꯥꯝ ꯇꯧꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦꯕ ꯑꯗꯨꯅ ꯕꯪ ꯀꯩꯀꯩ ꯇꯧꯔꯦ ꯈꯣꯠꯂꯦꯅ ꯑꯃꯨꯛ ꯇꯧꯔꯦ ꯑꯗꯨꯗꯨꯒ ꯄꯨꯂꯤꯁꯅꯁꯨ ꯑꯃꯨꯛ ꯕꯪ ꯇꯧꯕꯤꯔꯦ ꯈꯣꯠꯂꯦꯅ ꯑꯃꯨꯛ ꯍꯥꯏꯔꯦꯕ ꯑꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯃꯌꯥꯝ ꯆꯥꯔꯦ ꯑꯗꯨꯅ ꯁꯔꯀꯥꯔꯅ ꯌꯦꯡꯕꯤꯌꯣꯅ ꯑꯩꯅ ꯍꯥꯏꯖꯔꯤ Amaromda oza singna taliba demand sing thabak ton thoktrabadi makhatana democratic oiba khongjang changsin khigani hairi hiramasigi matangda pen down strike asida sarugyariba Johnston Higher Secondary School gi oza amana oza singna pen down strike chathariba si tangai fadana changsin bani matam sangna contract basis ta leiram laba matung listing ani kungani thoi dagi regular takhibani Lainga ke maikai dagi regular pay fanghangani hairabasu chahi ani hena tolop fangdana lakpadagi oza singna aduki matik awaba amadi khudongchada ba mayoknabadagi strike asi changsin bani hairi pending the thambiriba regularization process se matam akaknabada yam telaba matam da loisan biu aduga akhoi amok akhoi gi duty resume tawjage angang semjage haidana government da akhoi haizari duga akhoi gi salary se akhoi gi phangbam tokpa hakni akhoi hingbagi hak se matpi ganu regular tare haidana cabinet decision ama lauraga 2022 da che se thokraba officially thokraba matung da amok 2023 gi April dagi with immediate effect regular salary se pithok piragani haidana su officially thokraba ne ba che se adubu hujik phawba pibidreba koi regular salary pibiyo na giri ta aganda contract ki oina sabi lereba ado contract ki sabi basisu tha pibi banate tha 19 matung dong pini 10 matung dong pini ado su giri ta aganda ado koi hojikti lobanga marwai kaigino da koi tha chahi ahum hele